All Manipur Ethnical Socio Cultural Organization na SHINDUNA Athenpot Lannaba gi Thouram ama ngasi Mahabali Kabui Khul Da Pangthokhre. Thouram aduga mari Leinana All Manipur Ethnical Socio Cultural Organization gi President Loitongbam Ibotombi na hai Manipur asi tongan ba phuruk kaya na maihorol dagi punna khundaduna laminaraklaba lamdam amani lon na chatnabi gi Kenaba kaya lairabasu akoy punna tangdu laitana hingminasi hairabadi aikoy gi na chatnabi yokhat minaduna amana amabu ikai khumnaba utpa mathau tai lamdam asida khundariba yelho furu pumnamak amata oina punsinnaba ameskona kunjalising amaga chamapan marifutara humdoi dagi honaduna lakli tunglam chattasu ameskona angamba thakta hotnagani hainasu mahakna makhatana phongdokhe ngasi akhoi iramda Manipur si kanglup kayana khundaminaba aduga kanglup singa sigi furup singa sigi tongan ba magi lol aduga laining maisol inat chanabi punamak singa se magi chanabi singa si tongan na leijaba aduga furup kayana khundaba Manipur amani asigumba furup kayana khundariba lamdam masida akhoi punna amato oina himinadana lamdam masi tangtu lei taba aduga inga chingna pandra nungaya phabalai pak amo ohenbina si hairagadi lamdam sida leiriba furup khudingmak magi culture lol chanabi punamak singa se masi yokhat minadana akhoi amana amabu masak khangminadana masibu masak khangminabaga loinana ikai khumnabu uttana madu akhoi amana pulle hareraga hariba kano singa se akhoi gi furup singa se amato oina lepminadana punna hinginabagi tangai phadaba tanja ado lakpana maram warkalda UNESCO na asigumba Gann-Ngai gi Thouram asi pangthoega asigumba kabui isilinaw singi oiba Gann-Ngai gi Thouram asi daida akoina saruk yajaraga kabui isinaw singa sibu magi chanabi laining laisol adugumba nat culture singa se masibu ikai khumnaba uttana yokhat minabagi tangai phadaba thodang ado lobani